Lying liba anaba amaga chapmanaraba Manipurgi fibum ase lying liba doctor sindok sindin tawbugi matam nate. Prime Minister Narendra Modi ki ahum suba term asida eikhoi Punna Sougatminnaduna Manipurgi tangdu laitaba ase hanjul handuna Chaokhat Maikei da Changsinsi haina Manipurgi Chief Minister Nongthombam Biren phongdorakli. Wafam ase Bharatiya Janata Party BJP ki Inner Manipur Parliamentary Constituency ki candidate TH Basanta Kumar ki nomination file tawba Imphal West District ki DC complex lakpada Chief Minister na permission da phongdokibane. Chief Minister Nongthombam Biren makhatana hai Center da hoduk paliba BJP lengak asina Manipur ki damak kari thabak thauram sing paket khrabage haibado miyamna mayek singna khangnarabane. Asok apan mishi mina fawbo yauduna jahi kaya tanbada phongdaduna lakiba ILP lamdam asida BJP ki lengakna miyamna pikhrabane. Jahi kaya hanna yengsin bidana laklaba kilometer jahunga marifutara nipan sangba Indo-Myanmar border ase BJP lengakna Prime Minister Narendra Modi amasong Union Home Minister Amit Sahagi akhanaba mideng makhada hauzik war footing da fencing khabagi thabak chatharibane. Madugi sum mathakta karigumba athingba amata leitana leibak amaga pangchang da changba yabagi ayaba piramba free movement regime lauthokiba amadi Indo-Myanmar border ase BSF na guard tawnaba freedom laukiba ase BJP gi lengaki batam asidane. Manipur hauzik oriba demographic imbalance ase check tawdaba yaroi haiduna center NRC chana handuna mitop mianja sing khandokna ba paikhalakliba center ki thausil ase yamnamak tangai fadaba khongthang amani. Manipur ki territory kaihandana ngak senba haibase lengak ase gi lengdraba firakni. Hauzik Manipur ki oriba phibam ase yamna luba phibam amani. Mamang gi lengak na chatharamba politics aduna ngaside leibak ase machoi tahalambani. Macet thugaina ba honarakiba politics ke khud khara ngaside Manipur ase khamthengna wahalle. Matam adu da chathakiba fake encounter kaya ado miyamna ningsing biyo adugumba matam ado lamdam asida amukhana laktana ba miyamna bot hadabada munna khanthabiyo. Aranba ihulda miyamna matung inbikano atum aranbuna thitokpiraga miyamna lepiyo BJP na leidiba makai Manipur gi yalhomi segi interest da thabak tawgani amade Manipur gi saktam kahaloi haina magna makhatana phungdokhi. Manipur da mitop leidiba sangsal leigba mayam se gi yenga kanda Bharat pumbagi oina NRC tawrokpada Manipur su part ama goini haidana NRC tawna bagi dong decision loba ngammiba sugumba matam sida nariba laina stif hanana ba koina bahut pihoba ba se Manipur praja gi am tangai phade koina naraga la abani appeasement policy amaga yanana ba machet amamu amada pi machet amamu amada pi trogal lakpa shasan do Manipur praja na ukrabani fact encounter da thokiba sigiba misim na maya lising ahum mari lising amaga sanga gi Supreme Court case leiribani madugumba pung taruk tabada Dukal thong loneramba for it khawda lupa lising ama hapaga sakpa yaramdaba matamdo Manipur gi praja na ningsing bigani aduna adugumba situation do amukhana lakana ba Bharatiya Janata Party Modi ji gi lakadoriba third inning sidaida eikhoi sidagi aigi Honorable Education Minister former IPS officer ni hoji minister waribani well qualified aduga ada leira kana Manipur gi akup ana sida leiringa du loina seba ahing tumda gai seba tawminaraba thoiba thogdok sida ahing tumda gai tha tara kun lenminaraba experience leiraba sida mayamna nungsibiu mayamna saugatpiu mayam gi emotion da aran ba wakhal da emotion da purga bahut phangaba gi campaign da thajabigano and reality da koi thabak tawriba party sida thajabiu akhoi machet amata Manipur compromise tawroi Manipur gi apunba loina na Manipur gi leiriba indigenous peoples maya sigi protect aduga unity thambai sa Bharatiya Janata Party gi am commitment ni haiba wapung kharjai Manipur gi praja miyam da thamjabaga loina na Manipur miyam gi mamali yamaba ai bhot nijari Bharatiya Janata Party bu nusibi